ꯄꯨꯟꯁꯤꯗ ꯀꯅꯥ ꯂꯩꯇꯕ ꯍꯥꯏꯕꯁꯤꯁꯨ ꯃꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯍꯪ ꯑꯃꯗꯪ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗ ꯁꯦꯌꯔ ꯇꯧꯅꯤꯡꯂꯦ ꯍꯥꯏꯅꯤꯡꯂꯦ ꯇꯝꯅꯤꯡꯂꯦ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯅꯪꯒꯤ ꯂꯥꯏꯐꯇ ꯂꯩꯇ꯭ꯔꯦ ꯃꯗꯨꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯗꯣ ꯇꯝꯅꯤꯡꯉꯥꯏ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯇꯥꯛꯅꯤꯡꯂꯤꯕ ꯇꯝꯕꯤꯅꯤꯡꯂꯤꯕ ꯃꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯅꯪꯒꯤ ꯁ꯭ꯇꯦꯇꯁꯇ ꯊꯥꯡꯒꯠꯇꯕ꯭ꯔꯥ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯊꯥꯡꯒꯠꯂꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗꯣ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯖꯒꯦꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯕ ꯂꯩꯕ ꯉꯁꯤ ꯑꯩꯅ ꯇꯥꯟꯖꯜꯂꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯅꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯅꯈꯣꯏꯒꯤ ꯑꯣꯏꯍꯧꯗꯧꯔꯤꯕꯅꯤ ꯃꯁꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯅꯆꯥ ꯅꯁꯨꯁꯤꯡꯗꯣ ꯑꯐꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯁꯪꯁꯀꯥꯔ ꯃꯁꯛ ꯈꯪꯕ ꯑꯐꯕ ꯂꯝꯆꯠ ꯆꯠꯄ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯧꯕ ꯇꯥꯏꯕꯪꯄꯥꯜꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯧꯕ ꯄꯩꯁꯥꯒꯤ ꯃꯃꯜ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯧꯕ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨꯕ ꯃꯔꯝꯗꯤ ꯅꯪꯅ ꯉꯁꯤ ꯇꯥꯟꯁꯜꯂꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤꯡꯗꯣ ꯅꯪꯒꯤ ꯅꯆꯥ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯃꯨꯠꯈꯤꯕ ꯀꯨꯏꯍꯧꯔꯣꯏꯕ ꯃꯔꯝ ꯑꯁꯤꯅ ꯅꯆꯥꯅꯁꯨ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯇꯥꯏꯕꯪꯄꯥꯜꯒꯤ ꯆꯠꯅꯕꯤ ꯃꯁꯛ ꯈꯪꯂꯕ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯕ ꯄꯩꯁꯥꯒꯤ ꯃꯒꯨꯜ ꯃꯁꯛ ꯈꯪꯂꯕ ꯃꯇꯧ ꯀꯔꯝꯅ ꯍꯣꯠꯅꯒꯅꯤ ꯃꯇꯧ ꯀꯔꯝꯅ ꯍꯣꯠꯅꯔꯒ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯨꯡꯉꯥꯏꯕ ꯉꯝꯒꯅꯤ ꯃꯁꯤꯒꯤ ꯃꯒꯨꯜ ꯑꯗꯨ ꯆꯦꯜꯂꯕ ꯅꯪꯅ ꯇꯥꯟꯁꯜꯂꯤꯕ ꯂꯟ ꯊꯨꯝ ꯑꯗꯣ ꯃꯗꯨꯒꯤ ꯃꯊꯧ ꯇꯥꯔꯣꯏꯕ ꯃꯈꯣꯏ ꯃꯁꯥꯅ ꯍꯣꯠꯅꯔꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯅꯕ ꯂꯦꯞꯅꯅꯕ ꯍꯣꯠꯅꯒꯅꯤꯕ ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯇꯥꯟꯁꯜꯂꯤꯕ ꯂꯟ ꯊꯨꯝ ꯑꯗꯣ ꯃꯗꯨꯒꯤ ꯃꯃꯜ ꯀꯔꯤꯁꯨ ꯂꯩꯔꯣꯏꯕ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯆꯥ ꯑꯗꯨꯅ ꯐꯠꯇ꯭ꯔꯕꯗꯤ